ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯂꯝꯖꯤꯡꯊꯣꯛ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯍꯧꯖꯤꯟꯈ꯭ꯔꯕ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯄꯤꯛꯂꯕ ꯈꯨꯜ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯊꯤꯕꯤ ꯆꯥꯎꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕ ꯑꯣꯏꯔꯦ꯫ ꯆꯥꯎꯕꯤꯗꯨ ꯃꯃꯥ ꯃꯄꯥ ꯉꯟꯅ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡ ꯃꯄꯨ ꯑꯃꯗꯤ ꯃꯕꯣꯛꯅ ꯌꯣꯛꯂꯛꯄꯅꯤ꯫ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯆꯥꯎꯕꯤꯗꯤ ꯌꯥꯝꯅ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ꯫ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯕ ꯀꯥꯟꯗ ꯈꯔ ꯐꯖꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯟꯈ꯭ꯔꯦ꯫ ꯈꯔ ꯈꯖꯤꯛ ꯈꯣꯏꯔꯝꯕ ꯃꯁꯝ ꯑꯗꯨꯁꯨ ꯍꯦꯟꯅ ꯈꯣꯏꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯦ꯫ ꯃꯁꯥꯒꯤ ꯁꯛꯐꯝ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯆꯥꯎꯕꯤꯗꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯃꯁꯛ ꯊꯤꯖꯩ ꯍꯥꯏꯕ ꯈꯛꯇꯅꯤ ꯃꯁꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗꯤ ꯌꯦꯡꯗꯨꯗ ꯆꯥꯎꯕꯤꯗꯨ ꯅꯨꯄꯥ ꯐꯖꯕꯗꯤ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯃꯁꯥꯒ ꯆꯥꯟꯅꯗꯕ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯃꯥꯅ ꯉꯁꯤ ꯐꯥꯎꯕꯗ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯎꯕꯤꯗꯨ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯆꯠꯇꯨꯅ ꯆꯥꯎꯕꯤꯗꯨ ꯅꯨꯄꯥ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯆꯥꯎꯕꯤꯗꯨ ꯃꯁꯝ ꯃꯅꯥ ꯏꯈꯣꯏ ꯈꯣꯏꯅ ꯊꯤꯔꯤꯕ ꯃꯁꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯨꯜꯒꯤ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤ꯫ ꯂꯦꯝꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯅꯠꯇꯦ, ꯅꯨꯄꯥ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯇꯥꯔꯣꯏ ꯑꯃꯠꯇꯁꯨ ꯂꯣꯏꯅꯗ ꯆꯥꯎꯕꯤꯗꯨ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯆꯠꯂꯤ꯫ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯁꯨꯛ ꯁꯨꯛꯅ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯅꯍꯥꯟꯋꯥꯏ ꯃꯇꯝ ꯑꯃꯗꯗꯤ ꯃꯁꯤꯒꯤ ꯌꯥꯡꯗꯧ ꯂꯝꯕꯤꯁꯦ ꯐꯖꯕ ꯅꯨꯄꯥ ꯌꯥꯝꯅ ꯆꯠꯄꯅꯤ꯫ ꯉꯁꯤꯗꯤ ꯑꯃꯠꯇ ꯆꯠꯄ ꯎꯗꯦꯅ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯑꯩꯕꯨ ꯍꯜꯂꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯉꯥꯏꯈꯤꯁꯤꯔꯥ? ꯂꯥꯛꯅꯦ ꯂꯥꯛꯑꯕꯅꯤꯅ ꯑꯩ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕꯤꯗꯨ ꯍꯧꯔꯤꯕ ꯎꯈꯥ ꯄꯥꯃꯦꯜ ꯑꯃꯒꯤ ꯃꯈꯣꯡꯗ ꯆꯪꯉꯤ, ꯑꯗꯨꯒ ꯎꯔꯨꯝ ꯊꯨꯞꯇꯨꯅ ꯂꯩꯔꯤ꯫ ꯀꯗꯣꯝꯗꯒꯤꯕꯨ ꯂꯥꯛꯈꯤꯕꯅꯣ ꯈꯪꯍꯧꯗꯦ ꯆꯥꯎꯕꯤꯒꯤ ꯃꯇꯥꯏꯕꯦꯝꯃ ꯂꯩꯁꯅꯥꯗꯨ ꯆꯥꯎꯕꯤꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯂꯥꯛꯂꯦ꯫ ꯏꯇꯥ ꯏꯕꯦꯝꯃ, ꯅꯪꯁꯤ ꯅꯕꯨꯛ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯇꯦꯗ꯫ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯅꯊꯟꯇ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯇꯥ ꯈꯣꯏꯅꯧ ꯂꯩꯁꯅꯥꯗ ꯌꯦꯡꯂꯒ ꯆꯥꯎꯕꯤꯗꯨ ꯏꯁꯥꯎ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥ ꯏꯕꯦꯝꯃ ꯐꯖꯕꯤ, ꯏꯇꯥ ꯍꯣꯏꯗꯤ ꯐꯖꯕꯤꯅꯤ꯫ ꯏꯇꯥ ꯍꯣꯏꯒ ꯆꯠꯃꯤꯟꯅꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯀꯩꯗꯧꯗꯦ, ꯃꯥꯡꯖꯕ ꯉꯥꯛꯇ ꯑꯣꯏꯔꯒ ꯇꯣꯛꯏ꯫ ꯏꯁ, ꯃꯗꯨꯗꯤ ꯅꯪꯁꯨ ꯍꯥꯏꯃꯜꯂꯤꯗꯅ꯫ ꯉꯁꯤ ꯐꯥꯎꯕ ꯇꯤꯟꯅꯔꯛꯄꯗ ꯑꯩꯕꯨ ꯏꯇꯥꯗ ꯀꯔꯤ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯈꯤꯕꯒꯦ? ꯍꯣꯏ ꯌꯥꯔꯦꯁꯦ, ꯑꯗꯨꯛ ꯐꯥꯒꯤ ꯇꯧꯕꯅꯤ, ꯀꯩꯗꯧꯔꯒꯦ? ꯅꯪ ꯁꯤꯃꯕꯀꯣ ꯑꯣꯟꯊꯣꯛꯅ ꯋꯥ ꯌꯥꯝꯖꯈ꯭ꯔꯦ꯫ ꯑꯁꯨꯛ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯅꯪꯕꯨ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯍꯣꯅꯦ, ꯇꯝꯕ ꯄꯥꯈꯪ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯈꯨꯂꯣꯟꯅꯕ ꯌꯥꯡꯗꯧ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯇꯝꯕ ꯄꯥꯈꯪꯅꯣ, ꯑꯗꯨꯁꯨ ꯁꯥꯔꯕ ꯃꯩꯁꯥ ꯃꯔꯛꯁꯤꯗ? ꯈꯪꯗ꯭ꯔꯦꯗ ꯏꯇꯥ, ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯈꯤꯗꯧ ꯃꯥꯜꯂꯤ꯫ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯤꯗ꯫ ꯀꯔꯤꯒꯤ ꯑꯗꯨꯛ ꯍꯟꯊꯅ ꯈꯟꯖꯔꯤꯕꯅꯣ? ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯇꯥꯒꯤꯁꯨ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ꯫ ꯏꯇꯥ, ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯊꯤꯔꯕꯣ? ꯑꯩꯁꯤꯕꯨ ꯌꯦꯡꯕꯗ ꯃꯤꯒ ꯃꯥꯟꯗ꯭ꯔꯕꯣ? ꯏꯇꯥꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯔꯤꯅꯣ? ꯀꯨꯆꯨ ꯈꯔꯈꯛ ꯃꯨꯕꯁꯤꯗ? ꯏꯇꯥ, ꯑꯩꯒꯤ ꯁꯝꯁꯦ ꯌꯥꯝꯅ ꯈꯣꯏꯃꯟꯈ꯭ꯔꯦ꯫ ꯁꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦ ꯀꯣꯛꯁꯨ ꯌꯥꯝ ꯆꯥꯎꯔꯦ꯫ ꯑꯩ ꯂꯨ ꯀꯣꯟꯅꯤ ꯏꯇꯥ꯫ ꯅꯠꯇꯦ, ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯁꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯌꯥꯗꯦ ꯏꯇꯥ ꯏꯕꯦꯝꯃ, ꯅꯪ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯗꯦꯀꯣ꯫ ꯏꯇꯥ, ꯅꯪ ꯑꯃꯨꯛꯇ ꯈꯜꯂꯒ ꯌꯦꯡꯉꯣ, ꯑꯩꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯅꯣ? ꯃꯗꯨꯗꯤ ꯏꯇꯥ ꯈꯛꯇ ꯅꯠꯇꯤꯌꯦ, ꯑꯩꯁꯤ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯏꯇꯥꯗꯤ ꯐꯖꯕꯤꯅꯤ, ꯃꯤꯀꯨꯞ ꯑꯃꯗ ꯑꯗꯨꯝ ꯌꯥꯈꯤꯅꯤ꯫ ꯂꯨꯔꯤꯕꯗꯤ ꯑꯊꯤꯕꯤ ꯑꯩꯒꯤꯅꯤ꯫ ꯏꯇꯥ ꯏꯕꯦꯝꯃ, ꯅꯪꯁꯨ ꯅꯁꯥꯒ ꯆꯥꯟꯅꯕ ꯈꯔꯗꯤ ꯌꯦꯡꯁꯤꯕ꯫ ꯅꯪꯁꯨꯅꯦ ꯅꯤꯡꯉꯥꯏ ꯆꯥꯎꯃꯟꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ꯫ ꯏꯇꯥ, ꯑꯩꯗꯤ ꯑꯊꯤꯕꯤꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯗꯨꯁꯨ ꯊꯤꯔꯕꯗꯤ ꯏꯆꯥꯗꯨꯗꯤ ꯀꯔꯤ ꯑꯣꯏꯅꯤ? ꯅꯠꯇꯦ, ꯀꯔꯤ ꯃꯥꯟꯗꯣꯏꯅꯣꯕ? ꯏꯇꯥ, ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯕꯁꯤꯒꯨꯝ ꯏꯆꯥꯗꯨꯗꯤ ꯑꯩ ꯋꯥꯍꯟꯅꯤꯡꯗꯤꯌꯦ ꯏꯇꯥ꯫ ꯏꯇꯥ, ꯌꯦꯡꯉꯨꯇꯨ, ꯑꯥꯗ ꯇꯝꯕ ꯄꯥꯈꯪ ꯈꯔ ꯂꯥꯛꯂꯤꯕꯁꯦ꯫ ꯏꯇꯥ, ꯂꯥꯛꯂꯦ, ꯃꯁꯤꯗꯤ ꯀꯝꯗꯧꯅꯤ? ꯏꯇꯥ, ꯈꯣꯏꯔꯥꯖꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯖꯔꯣ, ꯑꯗꯨꯒꯅꯦ ꯂꯥꯏꯕꯛ ꯆꯥꯡꯁꯨ ꯌꯦꯡꯖꯔꯣ꯫ ꯍꯣꯏ ꯏꯇꯥ, ꯌꯧꯁꯤꯜꯂꯛꯄ ꯉꯥꯏꯔꯁꯤ꯫ ꯑꯁ, ꯀꯅꯥꯕꯨ ꯉꯥꯏꯔꯤꯕꯅꯣ ꯈꯪꯗꯦ, ꯈꯣꯡꯂꯩꯁꯦ ꯑꯣꯟꯊꯣꯛꯅ ꯇꯞꯊꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔ ꯉꯥꯏꯔꯕ ꯃꯇꯨꯡ ꯇꯝꯕ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯍꯨꯝꯗꯨꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞ ꯂꯦꯞꯂꯒ ꯂꯩꯁꯅꯥ ꯃꯥꯅ ꯀꯧꯔꯛꯂꯤ꯫ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨꯕ꯫ ꯃꯃꯥꯡ ꯄꯥꯡꯅ ꯆꯠꯂꯝꯕ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯂꯩꯁꯅꯥ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯅꯨꯄꯥꯗꯨ ꯆꯥꯎꯕꯤ ꯃꯥꯅ ꯄꯥꯝꯈ꯭ꯔꯕ ꯃꯥꯜꯂꯤ꯫
ꯎꯈꯥ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯆꯥꯎꯕꯤꯁꯨ ꯌꯥꯝ ꯊꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯆꯥꯎꯕꯤꯒꯤ ꯐꯤꯕꯝ ꯑꯗꯨꯕꯨ ꯎꯕꯗ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯏꯪꯉ ꯉꯛꯏ꯫ ꯃꯁꯥꯗ ꯍꯪꯒꯣꯏꯕꯁꯨ ꯐꯥꯎꯅꯔꯤ꯫ ꯆꯥꯎꯕꯤ ꯃꯥꯗꯤ ꯃꯑꯣꯡ ꯑꯃꯒꯤ ꯅꯨꯄꯤꯅꯤ꯫ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯂꯩꯇ ꯆꯥꯎꯕꯤꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯅꯣꯏ ꯑꯍꯨꯝꯗꯤ ꯀꯥꯏꯗꯒꯤꯅꯣ? ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯈꯨꯂꯣꯟꯅꯕ ꯃꯆꯥ ꯑꯣꯏꯗꯣꯏꯔꯣ? ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯋꯥ ꯉꯥꯡꯗꯦ ꯆꯥꯎꯕꯤꯗꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯆꯥꯎꯕꯤꯁꯨ ꯍꯟꯕ ꯅꯠꯇꯦ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯗꯨꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯅꯕ ꯍꯣꯠꯅꯩ꯫ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤꯗꯤ? ꯑꯩꯁꯦ ꯐꯖꯕ꯭ꯔꯥ? ꯍꯥ ꯐꯖꯕ꯭ꯔꯕ? ꯆꯥꯎꯕꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯅꯥꯊꯩꯕꯤꯕ ꯑꯣꯏꯅ ꯂꯩꯁꯅꯥꯅ ꯑꯃꯨꯛ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ, ꯁꯨꯝ ꯈꯪꯅꯁꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ, ꯂꯥꯟꯅ ꯈꯟꯕ ꯇꯧꯕꯤꯒꯅꯨ꯫ ꯂꯩꯁꯅꯥ ꯃꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯗ, ꯏꯆꯜꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯑꯩꯒꯤꯅ ꯂꯩꯁꯅꯥ ꯍꯥꯏꯅ ꯀꯧꯖꯩ, ꯑꯗꯨꯒ ꯏꯇꯥꯁꯤꯒꯤꯅ ꯆꯥꯎꯕꯤ꯫ ꯃꯑꯣꯡꯗꯤ ꯏꯃꯥꯟ ꯃꯥꯟꯗꯅ ꯅꯛꯅꯕꯣꯏ ꯀꯔꯤꯕꯣꯏ ꯅꯨꯄꯥꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤ ꯅꯇꯥ ꯆꯥꯎꯕꯤꯁꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ꯫ ꯂꯩꯔꯛ ꯈꯨꯜꯂꯛꯇꯨꯗ ꯂꯩꯔꯕꯗꯤ ꯅꯨꯄꯥ ꯃꯌꯥꯝꯅ ꯇꯥꯟꯅꯕ ꯇꯥꯔꯦ, ꯌꯨꯝꯗ ꯂꯦꯡꯗꯅ ꯊꯝꯕꯤꯌꯨ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯆꯥꯎꯕꯤꯗꯨ ꯌꯥꯝ ꯍꯔꯥꯎꯅ ꯑꯩꯁꯦ ꯑꯁꯦꯡꯕꯒꯤ ꯐꯖꯕ꯭ꯔꯣ? ꯅꯪꯒꯤ ꯅꯃꯤꯠꯇ ꯑꯩꯁꯦ ꯐꯖꯅ ꯎꯕ꯭ꯔꯕ? ꯍꯥꯏꯌꯣ, ꯑꯩꯕꯨ ꯐꯖꯕ꯭ꯔꯕ? ꯍꯣꯏ ꯐꯖꯩ ꯌꯥꯝꯅ꯫ ꯑꯗꯨꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯖꯔꯣ, ꯁꯤ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯣ, ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯖꯔꯣ ꯍꯥꯏꯕ꯫ ꯀꯗꯥꯏꯗ ꯑꯉꯥꯎꯕꯤꯅꯣ ꯅꯪꯕꯣ? ꯅꯁꯛ ꯈꯨꯊꯤꯗꯨꯒ ꯑꯩꯕꯨ ꯄꯨꯕꯤꯔꯣ ꯀꯥꯏꯅ? ꯋꯥꯍꯩꯗꯨꯃ ꯍꯥꯏꯔꯒ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯃꯈꯣꯟ ꯊꯣꯛꯅ ꯅꯣꯛꯂꯛꯏ꯫ ꯆꯥꯎꯕꯤꯗꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯄꯩꯅ ꯌꯦꯡꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯑꯩ ꯁꯤꯕꯨ ꯑꯉꯥꯎꯕꯤ ꯃꯥꯟꯕ꯭ꯔꯣ? ꯑꯩ ꯑꯉꯥꯎꯕꯤ ꯅꯠꯇꯦ꯫ ꯑꯩꯅ ꯊꯤꯅꯤꯡꯗꯨꯅ ꯊꯤꯕ꯭ꯔꯣ ꯁꯤꯕꯣ? ꯑꯩꯅ ꯍꯦꯟꯅ ꯐꯖꯅꯤꯡꯉꯤꯕꯅꯤ꯫ ꯆꯥꯎꯕꯤꯒꯤ ꯃꯁꯤꯡ ꯍꯧꯔꯛꯄꯁꯤꯗ ꯂꯩꯁꯅꯥꯅ ꯃꯇꯥꯏ ꯕꯦꯝꯃꯕꯨ ꯈꯥꯝꯂꯤ꯫ ꯏꯇꯥ, ꯌꯥꯔꯤꯁꯤ, ꯆꯠꯅꯕ ꯇꯧꯁꯤ, ꯂꯥꯛꯑꯣꯕ ꯏꯇꯥ, ꯍꯜꯂꯁꯦꯕ꯫ ꯆꯥꯎꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯂꯩꯁꯅꯥ ꯃꯥꯅ ꯆꯤꯡꯗꯨꯅ ꯆꯠꯂꯤ꯫ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯐꯖꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯄꯤ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯅ ꯆꯥꯎꯕꯤꯗꯨ ꯑꯁꯥꯎꯕ ꯍꯟꯈ꯭ꯔꯦ꯫ ꯎꯁꯤꯠꯇꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯑꯅꯤꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯊꯤꯕꯤ ꯅꯪꯗꯤ ꯆꯠꯈꯤꯕ ꯌꯥꯔꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯆꯥꯎꯕꯤꯗꯨ ꯍꯦꯟꯅ ꯁꯥꯎꯒꯠꯈ꯭ꯔꯦ꯫ ꯑꯩꯒꯤ ꯌꯦꯡꯉꯨ ꯏꯇꯧꯁꯦ ꯅꯈꯣꯏꯒꯤ ꯅꯆꯥꯅꯁꯨꯗꯅꯦ ꯍꯟꯖꯤꯟꯕ ꯑꯣꯏꯌꯨ꯫ ꯃꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯔꯣꯜꯅꯤ, ꯂꯦꯝꯅ ꯃꯥꯡꯗꯕ ꯑꯣꯏꯁꯅꯨ꯫ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯤꯗꯨ ꯌꯥꯝ ꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈ꯭ꯔꯦ꯫ ꯆꯥꯎꯕꯤꯅ ꯆꯦꯟꯈꯤꯕꯗꯣꯝꯗ ꯂꯩꯁꯅꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯍꯧꯔꯤ꯫ ꯂꯩꯁꯅꯥ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯅꯨꯄꯥꯗꯨꯅꯁꯨ ꯃꯈꯥ ꯇꯥꯏ꯫ ꯀꯔꯤꯒꯤꯅꯣ ꯅꯇꯥ ꯑꯉꯥꯎꯕꯤꯁꯤꯕꯨ ꯅꯪꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯤꯕꯗꯤ? ꯃꯁꯛ ꯈꯔꯗꯨ ꯊꯤꯖꯕꯒꯤ ꯋꯥꯅꯤ, ꯃꯥ ꯑꯉꯥꯎꯕꯤ ꯅꯠꯇꯦ꯫ ꯑꯁꯨꯛ ꯊꯤꯕ ꯅꯨꯄꯤꯕꯨ ꯆꯅꯨꯔꯥꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯕ꯭ꯔꯅꯦ? ꯃꯤꯕꯨ ꯑꯗꯨꯛ ꯍꯟꯊꯅꯁꯨ ꯈꯟꯒꯅꯨ, ꯇꯝꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ꯫ ꯀꯔꯤꯒꯤ ꯑꯗꯨꯛ ꯍꯟꯊꯅ ꯌꯦꯡꯂꯤꯕꯅꯣ? ꯅꯠꯇꯦ, ꯏꯆꯜ ꯏꯕꯦꯝꯃꯅ ꯋꯥꯈꯜꯗꯣ ꯂꯥꯟꯅ ꯈꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯋꯥꯈꯜ ꯁꯣꯏꯔꯤꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ꯫ ꯀꯨꯆꯨ ꯈꯔ ꯃꯨꯖꯔꯕꯁꯨ, ꯃꯁꯝ ꯑꯁꯦ ꯈꯔ ꯈꯣꯏꯔꯕꯁꯨ ꯑꯩꯒꯤ ꯏꯇꯥꯁꯦ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯕꯅꯤ꯫ ꯏꯆꯜꯒꯤ ꯃꯤꯡꯗꯨꯕꯨ ꯂꯩꯁꯅꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯃꯥꯅꯤꯕꯨ ꯂꯩꯁꯅꯥ ꯍꯥꯏꯖꯕꯅꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯩꯗ, ꯏꯆꯦꯜ ꯑꯁꯤꯅ ꯑꯅꯤꯔꯛ ꯁꯨꯅ ꯍꯥꯏꯗꯣꯛꯄ ꯄꯥꯝꯃꯨꯖꯩ꯫ ꯀꯔꯤꯒꯤꯅꯣ ꯃꯔꯤ ꯃꯈꯣꯡ ꯆꯨꯝꯗꯕ ꯑꯩꯒꯤ ꯃꯤꯡꯂꯦꯟ ꯑꯁꯤꯕꯨ ꯇꯥꯔꯒ ꯏꯕꯨꯡꯒꯤ ꯋꯥꯈꯜꯗ ꯄꯥꯝꯃꯨꯕ ꯐꯥꯎꯔꯤꯕ? ꯃꯔꯝꯗꯤ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯅꯗꯤ ꯈꯪꯖꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡ ꯑꯅꯤ ꯑꯃꯗꯤ ꯋꯥ ꯃꯔꯤꯛ ꯑꯝꯇꯁꯨ ꯉꯥꯡꯗꯦꯅ? ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯈꯣꯏꯗꯤ ꯋꯥ ꯉꯥꯡꯂꯣꯏ꯫ ꯑꯩꯒꯤ ꯏꯈꯥ ꯊꯥꯕ ꯏꯅꯥꯎꯁꯤꯡꯅꯤ꯫ ꯑꯗꯨꯗꯤ ꯏꯕꯨꯡ ꯅꯆꯜ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ꯫ ꯑꯩꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯍꯪꯒꯣꯏꯕ ꯐꯥꯎꯔꯕ꯭ꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯌꯥꯡꯗꯧ ꯂꯝꯕꯤ ꯑꯁꯤꯗ ꯏꯇꯥꯔꯣꯏ ꯀꯅꯥ ꯑꯃꯁꯨ ꯂꯣꯏꯅꯗ ꯑꯁꯨꯝꯅ ꯅꯥꯏꯇꯣꯝ ꯂꯩꯕꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ꯫ ꯅꯈꯣꯏꯒꯤ ꯁꯪꯒꯥꯏꯕꯨ ꯀꯌꯥꯝ ꯂꯥꯞꯄꯒꯦ? ꯈꯔ ꯈꯖꯤꯛ ꯂꯥꯞꯄꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯆꯠꯂꯒ ꯊꯤꯡꯗꯣꯛꯁꯤꯡꯉꯥꯏꯗꯅ? ꯌꯥꯅꯤꯡꯗ ꯏꯕꯨꯡ, ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯂꯥꯛꯆꯕꯅꯤ, ꯅꯥꯏꯇꯣꯝ ꯑꯗꯨꯝ ꯍꯟꯖꯒꯦ꯫ ꯃꯔꯩꯇꯣꯡ ꯁꯛꯍꯦꯟꯕꯤ, ꯑꯩꯈꯣꯏꯒꯤ ꯃꯥꯡ ꯊꯥꯔꯣ, ꯆꯠꯅꯕ ꯇꯧꯁꯤ꯫ ꯂꯩꯁꯅꯥꯗꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯤ, ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯇꯦꯛ ꯈꯔ ꯆꯠꯈꯠꯄ ꯍꯧꯏ꯫ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯈꯔ ꯈꯖꯤꯛ ꯂꯥꯞꯇꯛꯅ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯇꯨꯡ ꯏꯜꯂꯤ꯫
ꯏꯐꯨꯟ ꯊꯥꯡꯂꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯅ ꯆꯠꯅ ꯅꯨꯄꯥꯗꯨ ꯃꯈꯥ ꯇꯥꯔꯤ꯫ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕ ꯂꯩ꯫ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯏꯕꯣꯛ, ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ꯫ ꯏꯆꯜꯕꯨ ꯍꯦꯛ ꯎꯖꯕ ꯃꯤꯀꯨꯞꯇ ꯑꯩꯅ ꯍꯥꯏꯅꯤꯡꯈꯤꯕ ꯋꯥꯍꯩꯅꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯕꯤꯌꯨ ꯏꯕꯣꯛ꯫ ꯍꯥꯏꯈꯤꯔꯣꯏꯗ, ꯀꯣꯟꯅ ꯁꯨꯝ ꯍꯥꯏꯒꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯏꯕꯨꯡꯅ ꯍꯥꯏꯔꯛꯄ ꯉꯥꯏꯔꯒꯦ꯫ ꯅꯪꯗꯤ ꯌꯥꯡꯗꯧ ꯂꯝꯕꯤ ꯑꯁꯣꯝꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄ꯭ꯔꯥ? ꯂꯥꯛꯇꯦ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯏꯇꯥꯕꯨ ꯑꯩꯅ ꯊꯤꯕꯗ ꯃꯐꯝ ꯑꯁꯤ ꯌꯧꯈꯤꯕꯅꯤ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄꯗꯤ ꯆꯠꯄ꯭ꯔꯥ? ꯃꯗꯨꯃꯗꯤ ꯆꯠꯂꯤ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ꯫ ꯑꯣ, ꯅꯨꯃꯤꯠ ꯑꯃꯗ ꯑꯩꯁꯨ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩ ꯍꯥꯏꯔꯒꯦ, ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ꯫ ꯏꯕꯨꯡꯒꯤ ꯋꯥꯁꯦ ꯑꯔꯨꯕ ꯑꯃ ꯃꯥꯜꯂꯤ, ꯍꯥꯏꯔꯒ ꯈꯪꯂꯁꯤ꯫ ꯃꯥꯟꯅꯕ ꯋꯥ ꯑꯣꯏꯔꯕꯗꯤ ꯃꯤꯅ ꯍꯥꯟꯈꯤꯅꯤꯀꯣ ꯏꯕꯣꯛ꯫ ꯂꯩꯁꯅꯥꯒꯤ ꯆꯤꯡꯅꯕ ꯋꯥꯍꯩ ꯑꯗꯨꯕꯨ ꯇꯥꯔꯒ ꯅꯨꯄꯥꯗꯨ ꯏꯉꯛꯉꯛꯅ ꯂꯩꯁꯅꯥ ꯃꯉꯣꯟꯗ ꯌꯦꯡꯂꯤ꯫ ꯏꯈꯪ ꯈꯪꯂꯕ ꯑꯃꯒꯨꯝ ꯂꯩꯁꯅꯥꯗꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯆꯠꯂꯤ꯫ ꯁꯣꯝꯗꯅ ꯆꯥꯎꯕꯤꯗꯨ ꯏꯁꯥꯎ ꯍꯦꯛ ꯁꯥꯎꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯃꯕꯣꯛ ꯏꯕꯦꯝꯃ ꯊꯥꯔꯣꯅ ꯆꯥꯎꯕꯤꯗ ꯇꯞꯅ ꯍꯪꯉꯤ꯫ ꯉꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ? ꯍꯥ? ꯀꯔꯝꯕ ꯅꯨꯄꯥꯒ ꯈꯠꯅꯔꯦ? ꯇꯥꯃꯣ ꯑꯕꯣꯛꯇ ꯇꯥꯁꯤꯗꯅ꯫ ꯏꯕꯣꯛ, ꯑꯩ ꯌꯥꯝ ꯁꯥꯎꯔꯤꯕꯅꯤ, ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯀꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕꯤꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯉꯦꯛꯐꯝ ꯊꯩ꯫ ꯊꯥꯔꯣꯁꯨ ꯏꯇꯞ ꯇꯞꯅ ꯃꯈꯥꯗꯨꯃꯛ ꯇꯥꯔꯤ꯫ ꯏꯕꯣꯛꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯔꯣ ꯀꯩꯗꯧꯕꯒꯦ? ꯀꯌꯥꯝ ꯀꯨꯏꯅ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯏꯕꯣꯛ, ꯑꯩꯁꯤ ꯅꯨꯄꯤꯅꯤ, ꯑꯗꯨꯁꯨ ꯂꯩꯁꯥꯕꯤ꯫ ꯑꯩ ꯅꯨꯄꯥ ꯄꯥꯝꯃꯤ ꯏꯕꯣꯛ, ꯑꯩ ꯅꯨꯄꯥ ꯄꯥꯝꯃꯤ ꯍꯥꯏꯁꯤꯅꯤ꯫ ꯍꯩ, ꯃꯤ ꯇꯥꯅꯤꯅꯦ ꯅꯪꯕꯨ, ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯏꯕꯣꯛ, ꯀꯩꯒꯤꯅꯣ ꯑꯩꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯄꯣꯛꯑꯝꯃꯤꯁꯤꯕꯣ? ꯑꯣ, ꯅꯪ ꯄꯣꯛꯂꯝꯗꯥꯏꯗ ꯅꯃꯥꯗꯣ ꯀꯥꯡꯕꯣꯡ ꯌꯥꯝꯅ ꯆꯥꯈꯤꯕꯅꯤ꯫ ꯏꯕꯣꯛ, ꯍꯧꯖꯤꯛꯇꯤ ꯏꯕꯣꯛꯁꯨ ꯁꯣꯜꯂꯤ꯫ ꯅꯁꯨ ꯅꯨꯄꯥ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ, ꯑꯩ ꯈꯛꯇꯅ ꯏꯕꯣꯛ ꯍꯣꯏꯕꯨ ꯁꯦꯟꯅꯕ ꯉꯝꯃꯣꯏ꯫ ꯏꯕꯣꯛꯀꯤ ꯏꯕꯦꯝꯃ, ꯏꯕꯣꯛ ꯍꯣꯏꯒꯤꯗꯃꯛꯇꯅꯦ ꯏꯁꯨꯅ ꯑꯗꯨꯛ ꯋꯥꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯁꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯏꯕꯣꯛꯀꯤ ꯆꯠꯂꯣꯏ꯫ ꯏꯕꯣꯛ, ꯑꯗꯨ ꯑꯗꯥ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ, ꯑꯩꯒꯤ ꯅꯨꯄꯥ ꯐꯖꯕ ꯑꯃ ꯄꯤꯌꯨ꯫ ꯁꯤꯗꯤ ꯌꯥꯅꯁꯤ ꯏꯕꯣꯛ, ꯋꯥꯁꯦ ꯁꯤꯗꯤ ꯌꯥꯅꯁꯦꯕ꯫ ꯌꯦꯡꯉꯣꯏ ꯏꯕꯣꯛ, ꯋꯥ ꯍꯥꯏꯒꯦ꯫ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯃꯁꯛ ꯈꯛꯇꯃꯛ ꯌꯦꯡꯕ ꯌꯥꯗꯦꯅꯦ, ꯊꯃꯣꯏ ꯁꯦꯡꯕ, ꯀꯠꯊꯣꯛꯄ ꯍꯩꯕ ꯅꯨꯄꯥ ꯊꯤꯒꯗꯕꯅꯤ꯫ ꯏꯕꯣꯛꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯚꯥꯞ ꯇꯥꯔꯦꯗꯅ? ꯊꯃꯣꯏ ꯁꯦꯡꯕ ꯁꯦꯡꯗꯕ, ꯑꯩꯗꯤꯅꯦ ꯐꯖꯕ ꯅꯨꯄꯥ ꯄꯥꯝꯃꯤ, ꯑꯇꯩ ꯋꯥ ꯑꯩ ꯈꯪꯗꯦ꯫ ꯏꯄꯨꯒ ꯅꯣꯏ ꯑꯅꯤ ꯇꯥꯟꯅꯔꯒꯅꯦ ꯑꯩꯒꯤ ꯅꯨꯄꯥ ꯄꯤꯒꯗꯧꯅꯤ꯫ ꯆꯪꯉꯣ ꯆꯪꯉꯣ ꯏꯃꯨꯡꯗ, ꯃꯤꯡꯁꯦꯜ ꯂꯩꯕꯅꯤꯀꯣ, ꯃꯗꯨꯗ ꯑꯃꯨꯛꯇ ꯌꯦꯡꯂꯨꯆꯣ꯫ ꯊꯤꯔꯦ ꯈꯪꯂꯕ ꯁꯛꯁꯦ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯅꯤꯡꯕ ꯐꯥꯎꯗꯤ꯫ ꯅꯪ ꯅꯁꯥꯅ ꯐꯥꯎꯕ ꯑꯗꯨꯛ ꯍꯟꯊꯅ ꯈꯟꯖꯔꯤꯕ ꯁꯛꯇꯝꯗꯣ ꯅꯨꯄꯥ ꯀꯅꯥꯅꯗꯤ ꯌꯦꯡꯅꯤꯡꯕ ꯐꯥꯎꯅꯤ? ꯏꯕꯣꯛ, ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗ꯭ꯔꯣ? ꯑꯩꯁꯦ ꯐꯖꯔꯣ ꯌꯥꯔꯣꯏ ꯍꯥꯏꯕ꯭ꯔꯕ? ꯍꯩ, ꯅꯄꯨ ꯂꯥꯛꯄ ꯅꯍꯥꯜꯂꯅꯤ, ꯆꯥꯎꯗ ꯂꯣꯏꯁꯤꯜꯂꯨꯆꯣ, ꯆꯣ ꯆꯠꯂꯣ꯫ ꯌꯥꯔꯦ ꯕꯣꯛ, ꯂꯣꯏꯅ ꯈꯪꯉꯕꯅꯤ ꯅꯣꯏ꯫ ꯑꯩꯅ ꯇꯧꯔꯛꯄꯗꯣ ꯌꯦꯡꯉꯣ, ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯕ꯫ ꯆꯥꯎꯕꯤꯗꯨ ꯌꯥꯝ ꯁꯥꯎꯅ ꯏꯃꯨꯡ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯤ꯫ ꯆꯥꯎꯕꯤꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯄꯨ ꯇꯣꯝꯆꯧꯁꯨ ꯂꯥꯛꯂꯦ꯫ ꯑꯩ, ꯀꯔꯤꯃꯨꯛ ꯇꯧꯅꯔꯦ? ꯅꯁꯨ ꯐꯖꯕꯤꯁꯤꯅ ꯁꯧ ꯁꯧ ꯂꯥꯎꯔꯒ ꯆꯪꯈ꯭ꯔꯤꯁꯦ? ꯑꯣ, ꯀꯔꯤꯒꯤ ꯑꯣꯏꯅꯤꯒꯦ, ꯅꯨꯄꯥ ꯄꯤꯌꯨ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯅꯤ꯫ ꯏꯃꯥ ꯍꯦꯛ ꯄꯦꯝꯃ, ꯅꯨꯄꯥꯒꯤ ꯋꯥꯕꯨ ꯀꯔꯤꯅꯣ, ꯑꯃ ꯀꯣꯏ ꯄꯤꯕꯤꯈꯤꯕ ꯌꯥꯗ꯭ꯔꯅꯤ ꯅꯪꯕꯨ? ꯑꯣ, ꯑꯃꯠꯇ ꯅꯠꯇꯦꯌꯦ, ꯆꯥꯝꯃ ꯍꯦꯟꯅ ꯄꯤꯔꯕꯅꯤ꯫ ꯑꯣ, ꯑꯄꯥꯝꯕ ꯌꯥꯎꯗꯦꯌꯦ, ꯌꯥꯎꯗꯦꯌꯦ꯫ ꯀꯌꯥꯝ ꯐꯖꯕ ꯅꯨꯄꯥꯅꯣꯅꯦ, ꯑꯩꯒꯤ ꯏꯁꯨꯁꯤꯕꯨ ꯄꯥꯝꯗꯦ ꯍꯥꯏꯔꯤꯗꯣ? ꯑꯣ, ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯠꯇꯦꯌꯦ, ꯅꯁꯨ ꯅꯨꯄꯤ ꯁꯛ ꯐꯖꯕꯤ ꯑꯁꯤꯅꯅꯦ ꯅꯨꯄꯥ ꯈꯜꯂꯤꯕ, ꯆꯤꯜꯍꯥꯎ ꯊꯤꯔꯤꯕ꯫ ꯏꯍꯦ, ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯁꯤꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯁꯛ ꯈꯪꯖꯗ꯭ꯔꯦꯗꯅ, ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯅꯨꯄꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯏꯁꯨꯅ ꯈꯜꯂꯤꯕꯁꯦ ꯑꯆꯨꯝꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯁꯨ ꯁꯛꯊꯤꯕꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯌꯦ, ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔ ꯄꯣꯠꯅꯤ, ꯇꯨꯡꯒꯤ ꯂꯝꯕꯤ ꯌꯥꯠꯄꯁꯨ ꯌꯥꯝ ꯍꯩ꯫ ꯍꯩ, ꯃꯇꯧ ꯀꯔꯝꯅꯅꯣ ꯃꯥꯅ ꯇꯨꯡꯒꯤ ꯂꯝꯕꯤ ꯌꯥꯠꯂꯤꯕꯗꯤ? ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯣ, ꯏꯁꯨꯅꯅꯦ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯄꯤꯌꯨ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯃꯔꯝ ꯆꯥꯎꯅ ꯂꯩꯈ꯭ꯔ ꯄꯣꯠꯅꯤ, ꯃꯔꯝ ꯂꯩꯈ꯭ꯔ ꯄꯣꯠꯅꯤꯀꯣ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅꯅꯣ? ꯑꯩꯉꯣꯟꯗ ꯃꯔꯤ ꯃꯈꯣꯡꯗꯨ ꯆꯨꯝꯅ ꯍꯥꯏꯌꯨꯗꯅ꯫ ꯅꯁꯨ ꯅꯨꯄꯤ ꯑꯁꯤꯅ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯀꯥꯟꯗ ꯑꯍꯤꯡ ꯀꯌꯥ ꯀꯞꯇꯨꯅ ꯂꯩꯈꯤꯕꯗꯣ ꯅꯨꯄꯥ ꯅꯪꯁꯨ ꯎꯍꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏꯅꯦꯍꯦ, ꯅꯨꯄꯤ ꯅꯪꯅ ꯎꯔꯤꯕ ꯃꯈꯩ ꯑꯩꯁꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤꯅꯦ꯫ ꯅꯁꯨ ꯑꯁꯤꯅ ꯀꯞꯂꯤꯕꯁꯦ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯎꯖꯔꯒ ꯀꯞꯂꯤꯕꯅꯤ꯫ ꯃꯥꯅ ꯋꯥꯖꯈꯤ ꯃꯇꯧ ꯀꯌꯥꯗꯣ
ꯃꯥꯒꯤ ꯃꯆꯥꯗꯨꯗꯗꯤ ꯑꯣꯏꯍꯟꯕ ꯄꯥꯝꯗꯕ ꯑꯗꯨꯅꯅꯦ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯊꯤꯔꯤꯕ ꯍꯣꯏꯅꯦ ꯅꯨꯄꯤ ꯃꯗꯨꯁꯨ ꯆꯨꯝꯃꯤꯗꯅ ꯑꯩꯒꯤ ꯏꯁꯨꯁꯤꯗꯤ ꯒ꯭ꯌꯥꯟ ꯑꯣꯟꯊꯣꯛꯅ ꯇꯥꯔꯝꯂꯤꯗꯅ ꯌꯦꯡꯉꯨ ꯅꯁꯨꯁꯤꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯁꯨꯝ ꯑꯣꯏꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯦ ꯃꯨꯠꯄ ꯇꯥꯕꯅꯤ ꯃꯗꯨꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯕ ꯀꯥꯟꯗ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯕꯤꯅꯤ ꯃꯁꯤꯁꯨ ꯈꯟꯗꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯨꯄꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯊꯤꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯅꯁꯨ ꯂꯩꯁꯥꯕꯤꯁꯦ ꯑꯔꯤꯕꯤ ꯃꯤꯡꯊꯣꯜ ꯐꯪꯂꯕꯅꯤ ꯑꯐꯕ ꯅꯨꯄꯥꯒ ꯂꯥꯏꯔꯤ ꯐꯖꯕ ꯅꯨꯄꯥ ꯑꯣꯏꯅ ꯊꯤꯒꯗꯧꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯁꯨꯅ ꯑꯌꯥꯕ ꯄꯤꯔꯛꯂꯣꯏꯕꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯏꯁꯨ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕꯅꯤ ꯀꯔꯤꯒꯤ ꯇꯖꯣꯞ ꯊꯤꯔꯨꯅꯤꯒꯦ ꯏꯁꯨꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯗꯅ ꯍꯣꯏ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕ ꯁꯤꯅꯗꯤꯅꯦ ꯅꯨꯄꯥꯗꯣ ꯃꯈꯣꯡꯅ ꯊꯣꯡꯅꯗꯤ ꯂꯥꯛꯑꯣꯏꯗꯅ ꯋꯥꯈꯜ ꯃꯨꯟꯅ ꯑꯝꯇ ꯈꯜꯂꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯅꯨꯄꯤ ꯅꯨꯡꯉꯥꯏꯗꯀꯣ ꯅꯪ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯅꯁꯨ ꯁꯛꯊꯤꯕꯤꯁꯤꯒꯤ ꯅꯨꯄꯥ ꯐꯖꯕ ꯊꯤꯗꯧꯔꯤꯕ ꯊꯤꯗ ꯌꯥꯔꯤꯕ꯭ꯔꯣ ꯊꯤꯔꯁꯨ ꯁꯅꯥꯅꯤ ꯁꯅꯥ ꯑꯊꯤꯕ ꯃꯁꯦꯜ ꯀꯟꯈꯠꯅꯔꯤꯕ ꯍꯥꯏꯗꯨꯅꯤ ꯍꯦꯔꯥ ꯅꯪꯁꯨ ꯅꯆꯤ ꯅꯔꯩ ꯀꯤꯡꯒꯗ ꯋꯥꯗꯣ ꯑꯩꯕꯨ ꯀꯌꯥꯝ ꯊꯤꯔꯗꯅ ꯑꯩ ꯅꯪ ꯂꯧꯗꯅ ꯏꯁꯨꯁꯦ ꯃꯁꯛ ꯊꯤꯔꯤꯕꯅꯤ ꯄꯨꯝꯅꯃꯛꯁꯤ ꯅꯪꯅ ꯑꯣꯏꯍꯟꯕ ꯉꯥꯛꯇꯅꯤ ꯃꯥꯏꯗ ꯑꯣꯟꯊꯣꯛꯅ ꯇꯥꯟꯖꯈ꯭ꯔꯦ ꯑꯩꯗꯤ ꯍꯦꯛ ꯆꯪꯖꯍꯧꯔꯒꯦ ꯀꯔꯤ ꯊꯣꯏꯅ ꯉꯥꯡꯖ ꯁꯥꯏꯅꯣ ꯇꯥꯖꯅꯤꯡꯗꯝꯅ ꯇꯧꯔꯤꯁꯤꯌꯨ ꯃꯁꯛ ꯑꯁꯤꯒ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯃꯕꯣꯏ ꯏꯕꯦꯝꯃ ꯊꯔꯣꯗꯨ ꯃꯆꯨꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯆꯪꯂꯛꯏ ꯍꯥꯏ ꯕꯦꯝꯃ ꯅꯐꯤ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯨ ꯅꯁꯝ ꯅꯅꯥ ꯄꯨꯟꯁꯤꯜꯂꯣ ꯉꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯗꯦꯀꯣ ꯅꯨꯄꯥꯗꯣ ꯃꯁꯛ ꯐꯖꯩ ꯍꯥꯏꯕ꯭ꯔꯣ ꯏꯕꯣꯛꯀꯤ ꯃꯤꯠ ꯑꯁꯤꯅꯅꯦ ꯁꯪ ꯎꯔꯕꯅꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯕ ꯅꯨꯄꯥꯅꯤꯀꯣ ꯏꯕꯣꯛꯅ ꯎꯔꯕꯅꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟꯁꯨ ꯊꯣꯛꯇꯅ ꯏꯕꯣꯛꯇꯤ ꯀꯃꯥꯏꯅ ꯎꯔꯤꯕ 이해 온통은 와 ꯌꯥꯝꯈ꯭ꯔꯦꯗꯀꯣ 이봉ꯅ 우리 하래디 꼭 우리다나 그리노네 마시바 아이디 야로이거버 마석도 약 티름바다네 숨짓 바이라가 딴게담니 컹 하이 따와이디니 낭보 마시디바 까나디 하이라가도 카라시엠 하이나 키브 마tung 인나 마코기 윰 아시다 미토 크레 엽실락레 미락바기 마콜 따이 하이다나 타로도 tapna thoi sumang maton asida mama masa leptun leiramli Tharodu momonok-tuna lakliba mi adubu kausili. Kana. Sumangda leplami melaydu Tharoda thunon silay. Isiya, ay melay ni. Oh, ay sumali da na kaliyaba. Lao. Manggol si doon hikta pamsi. Yani daysi, makasi da adum pamlagi. Yadi. Mataksi da karaw kay dawge. Melaydu itap-tap na manggol ladu da kakali. Milaygi minay oribra khangdi minay kusu taba nupa amasu milaygi matung induna kakali hangna lonjat khangna Tharona phida thari bema phida somda phamsi ibungo nangsu pham Tharogi mataw asina maram oiraga milaysu momonoksei phida du da su pham thakre makuta pairakliba khawmayom adubu puthok-tuna milayna ingna isi bema si haira khra pujarakpane isi hoina sana bahaidana is puraktrasu yaraptuda onthone yamna bu pureida imau sanato pijaningduna tawbani ai hamana te deiche ado meleya isanu padi yawraktrabo haima ai hinakta phamli base isibu udrabro Tharodi thamoida tinglawa phawi melai magi manakta phamliba amuba nupadu dasu yengli Tharoni yenglakpasida Asaw mayadu puthok-tuna amuba nupadu mumonok silay. Matawdu uraga Tharodu ikhang-khangna masina tapna suli. Kayno siriya? Isudagi helidana siriya? Matangdu yamna sana masuybi masawbisu mapan aduda thoratli. Tharodu ipapakhatna masu sawbida munna yengli. Khangning bahayabdu oirubana chawbi mana suhanglagli. Ibo kadayno lakdrabo. Chawbi magi athiba masak uraga melaysu wakhalda khali is aigi sa amubaga onthokna sanarena sidi kaya da thiriba nupi masano onthokna su thidako Chawbi du mamile kai koiduna koyeng hek yengi muna yengsiludaba maramna mabab oisiludi masu Chawbi gi mataw sida Tharona ingit kaya ma piri adubu Chawbi mana di khangdi
ꯊꯥꯔꯣꯅ ꯄꯤꯔꯤꯕ ꯏꯪꯒꯤꯠꯇꯨ ꯑꯃꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯚꯥꯞ ꯇꯥꯔꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯅꯪꯅ ꯊꯤꯔꯤꯗꯣ ꯑꯩ ꯁꯤꯗ ꯂꯩ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯥꯎꯕꯤꯗꯨ ꯌꯥꯝ ꯇꯞꯅ ꯅꯪꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯤꯅ ꯀꯩꯒꯤꯅꯣ ꯑꯗꯨ ꯌꯥꯝ ꯊꯤꯔꯤꯗꯤ ꯅꯪꯁꯨ ꯊꯤꯔꯤꯁꯤꯗꯤ ꯏꯁ ꯅꯪꯅ ꯊꯤꯕꯗꯨꯅ ꯈꯨꯊꯤ ꯑꯃ ꯑꯩꯒꯤꯁꯤꯅ ꯃꯈꯜ ꯑꯃ ꯁꯛꯊꯤꯕꯤ ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ ꯑꯃꯨꯕ ꯅꯨꯄꯥꯁꯤꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯆꯥꯎꯕꯤꯗꯨ ꯁꯥꯎꯅꯤꯡꯕ ꯈꯔ ꯄꯣꯛꯏ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯅꯪꯁꯨ ꯊꯤꯔꯦ ꯑꯩꯁꯨ ꯊꯤꯔꯦ ꯑꯩꯈꯣꯏꯅꯤ ꯆꯞ ꯆꯥꯔꯦ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯉꯁꯤ ꯑꯩꯗꯤ ꯑꯊꯤꯕ ꯅꯨꯄꯥ ꯄꯥꯝꯗꯦ ꯑꯩꯗꯤ ꯐꯖꯕ ꯄꯥꯝꯃꯤ ꯐꯖꯕꯕꯨ ꯄꯥꯝꯗꯕ ꯀꯅꯥ ꯂꯩꯒꯦ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯕꯅꯤ ꯈꯜꯂꯣ ꯅꯪꯗꯤ ꯊꯤꯕ ꯈꯛꯁꯨ ꯅꯠꯇꯅ ꯅꯌꯥꯁꯨ ꯌꯥꯝ ꯆꯥꯎꯏ ꯑꯩꯗꯤ ꯃꯌꯥ ꯆꯧꯕ ꯅꯨꯄꯥꯗꯤ ꯄꯥꯝꯗꯦ ꯅꯁꯛ ꯑꯗꯨ ꯌꯥꯝ ꯊꯤꯔꯒ ꯐꯖꯕ ꯄꯥꯝꯃꯤ ꯀꯩꯒꯤꯅꯣ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯅꯪꯒꯤ ꯏꯆꯥ ꯃꯁꯛ ꯐꯖꯅꯕꯅꯤ ꯃꯄꯥ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯅꯪ ꯑꯣꯏꯅ ꯂꯧꯔꯕꯗꯤ ꯑꯅꯤꯗꯨꯒꯤ ꯃꯔꯩꯗꯨ ꯇꯥꯕꯗ ꯃꯦꯂꯩꯗꯨ ꯋꯥ ꯍꯥꯏꯔꯛꯏ ꯍꯥꯏ ꯇꯣꯛꯂꯣ ꯀꯩꯗꯧꯒꯦ ꯅꯣꯏꯕꯣ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯑꯃꯨꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯁꯤ ꯃꯤꯒꯤ ꯌꯨꯝꯅꯤ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯌꯦꯡꯂꯒ ꯅꯨꯄꯥꯗꯨ ꯃꯈꯥ ꯇꯥꯏ ꯏꯃꯥ ꯑꯩꯗꯤ ꯃꯥ ꯄꯥꯝꯃꯤ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯕ ꯑꯩꯁꯦ ꯃꯥꯒꯤ ꯑꯊꯤꯕ ꯃꯁꯛ ꯎꯔꯒ ꯑꯩ ꯊꯧꯅꯥ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯏꯃꯥ ꯑꯩ ꯃꯥꯕꯨ ꯄꯥꯝꯃꯤ ꯅꯨꯄꯥꯁꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯆꯥꯎꯕꯤꯗꯨ ꯀꯞꯄ ꯍꯧꯔꯛꯂꯤ 이보, 아이디 아티브는 빠빠함디나 하이바 나트라바 낭나 통한 마강더니 아우지디 까리 사레세 아이디 야로야 시니 아이디 야로이바 아이 쑥 야야로야 시니고 아이디 야로야 시니 ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯤ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈ꯭ꯔꯦ ꯏꯀꯥꯏ ꯈꯪꯗꯕ ꯑꯃꯨꯕ ꯅꯨꯄꯥꯗꯨꯁꯨ ꯊꯔꯣꯗ ꯃꯣꯟꯁꯤꯜꯂꯛꯏ ꯏꯕꯣ ꯑꯩꯗꯤ ꯃꯥ ꯄꯥꯝꯃꯤ ꯅꯪꯒꯤ ꯅꯁꯨꯁꯦ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣ ꯑꯃꯨꯕ ꯅꯨꯄꯥꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯊꯔꯣ ꯃꯥꯅꯁꯨ ꯍꯥꯏꯔꯛꯂꯤ 이봉어 아무바 낭나 빰나수 이수나 야데 하이리네 이보 아이 나타나 나수시부 로비나바 누파 라키드라 누파시기 와히도 따라가 타로도 야락다 강이 이스 디리바 마사가시가 까야도 이스트나 강리바노 마야시가 산 헤디 감동이야 까리 하이바노바 이봉어 아이 강데 이수나 빰다디 빰드레 하이닝가이 와라이데 이복수 문홍다 칸비요 ꯑꯩꯒꯤ ꯊꯤꯔꯤꯕ ꯁꯛꯁꯤꯒ ꯅꯁꯨꯒꯤ ꯊꯤꯔꯕ ꯃꯁꯛ ꯑꯁꯤꯒ ꯀꯔꯤꯗ ꯈꯦꯠꯅꯕꯒꯦꯕꯣ ꯍꯣ ꯅꯪꯅ ꯅꯌꯥ ꯆꯧꯔꯤꯁꯤꯗꯤ ꯃꯁꯤꯅꯤ ꯈꯦꯠꯅꯕ ꯑꯩꯅ ꯃꯃꯣ ꯅꯣꯛꯇ꯭ꯔꯕꯗꯤ ꯌꯥꯁꯦ ꯆꯧꯋꯦ ꯍꯥꯏꯕ ꯈꯪꯗꯕꯅꯤ ꯃꯁꯤꯒꯤꯗꯤ ꯋꯥꯕꯤꯔꯨꯅꯨ ꯏꯕꯣ ꯏꯁ ꯑꯅꯃꯣ ꯊꯣꯛꯅ ꯀꯜꯂꯤꯗꯅ ꯁꯤꯗꯤ ꯃꯁꯥ ꯐꯥꯎꯕ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤꯉꯩ ꯃꯦꯂꯩꯁꯨ ꯑꯃꯨꯛ ꯌꯥꯎꯔꯛꯏ ꯏꯆꯦ ꯏꯕꯦꯝꯃ ꯏꯆꯥꯅ ꯑꯁꯨꯛ ꯌꯥꯝ ꯄꯥꯝꯖꯔꯗꯕꯨ ꯀꯣꯛ ꯄꯤꯕꯤꯔꯣ ꯀꯩꯗꯧꯒꯦ ꯃꯦꯂꯩ ꯑꯩꯗꯤ ꯐꯖꯕ ꯅꯨꯄꯥ ꯊꯤꯕꯅꯦ ꯑꯊꯤꯕꯗꯤ ꯄꯥꯝꯗꯦꯅꯦ ꯅꯪꯕꯣ ꯏꯆꯦ ꯃꯥꯟꯅꯕ ꯆꯦꯛꯂꯥꯁꯤꯡꯅ ꯃꯨꯟꯅ ꯆꯥꯛꯇꯥꯃꯤꯟꯅꯩ ꯍꯥꯏꯕꯗꯣ ꯏꯆꯦꯕꯨ ꯀꯥꯎꯕꯤꯔꯕ꯭ꯔꯣ ꯃꯦꯂꯩ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯄꯨꯒꯅꯦ ꯑꯃꯨꯛꯇ ꯇꯥꯟꯅꯈꯤꯒꯦ ꯑꯗꯨꯒ ꯌꯦꯡꯂꯁꯤ ꯇꯥꯟꯅꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯦ ꯑꯗꯨꯕꯨ ꯌꯥꯕꯤꯗꯕꯗꯤ ꯌꯥꯔꯣꯏꯀꯣ ꯏꯆꯦ ꯏꯁ ꯑꯣꯟꯊꯣꯛꯅ ꯂꯨꯗꯧꯔꯤꯗ ꯁꯤꯗꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯊꯔꯣꯅ ꯃꯀꯣꯛ ꯁꯥꯟꯅꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯅꯤꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯊꯔꯣꯗꯨ ꯌꯥꯝ ꯊꯨꯅ ꯃꯆꯨꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯆꯪꯁꯤꯜꯂꯤ ꯕꯦꯝꯃ ꯏꯕꯣꯛꯀꯤ ꯕꯦꯝꯃ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯆꯥꯎꯕꯤꯗꯨ ꯍꯤ ꯀꯞꯇꯨꯅ ꯂꯩꯔꯝꯂꯦ ꯃꯆꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯊꯔꯣꯁꯨ ꯊꯨꯅ ꯐꯝꯊꯩ ꯏꯁꯨꯕꯨ ꯀꯞꯂꯕ꯭ꯔꯣ 이보 레가시기 마망다 야미 까이세 야미 까이 이보 ꯀꯔꯤꯒꯤ ꯀꯥꯏꯔꯤꯕꯅꯣ 누파 마삭 피바 마나 삭티비 ꯆꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯆꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏꯅ ꯍꯥꯏꯕꯗꯣ ꯑꯩ ꯏꯀꯥꯏꯌꯦꯕꯣ ꯏꯆꯦ ꯃꯗꯨꯒꯤꯕꯨ ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯍꯧꯅꯕ꯭ꯔꯣ ꯑꯉꯥꯎꯕꯤ ꯑꯁꯦꯡꯕ ꯁꯨꯝꯕ ꯍꯥꯏꯕꯗꯨꯕꯨ ꯁꯥꯎꯕ ꯍꯧꯅꯗꯦꯀꯣ ꯏꯕꯦꯝꯃ 이보 ꯑꯩ ꯅꯨꯄꯥ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯅꯨꯄꯥ ꯑꯃꯨꯛ ꯍꯟꯅ ꯊꯤꯔꯔꯣꯏ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯒꯦ 이보 ꯑꯩ ꯅꯨꯄꯥ ꯄꯥꯝꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯀꯞꯀꯅꯨꯁꯦ ꯏꯁꯨꯒꯤ ꯑꯕꯣꯛ ꯂꯩꯔꯤꯗꯅ 이보 ꯃꯈꯣꯏꯅ ꯑꯩꯕꯨ ꯂꯛꯅꯕꯅꯤ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥꯒꯤ ꯋꯥꯈꯜ ꯈꯜꯂꯔꯣꯏ ꯑꯩ ꯐꯖꯕꯗ ꯉꯥꯎꯖꯩꯕꯣ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯖꯔꯒꯦ ꯉꯥꯏꯀꯣ ꯅꯪꯒꯤ ꯅꯇꯥ ꯏꯕꯦꯝꯃ ꯂꯩꯁꯅꯥꯗꯣ ꯅꯨꯄꯥ ꯑꯃꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯅꯦ ꯃꯗꯨꯁꯨ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯥꯅꯤ ꯃꯥꯅ ꯏꯔꯥꯡ ꯇꯧꯁꯤꯟꯗꯨꯅ ꯐꯥꯕꯅꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯏꯕꯣ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ
ꯏꯆꯦꯁꯦ ꯀꯞꯄꯗ ꯋꯥꯔꯝꯂꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯅꯄꯨꯗꯣ ꯊꯕꯛ ꯆꯠꯈꯤꯕꯅꯤ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯀꯔꯤꯅꯣ ꯈꯔ ꯂꯥꯡꯅꯨꯈꯤꯒꯦ ꯀꯞꯄ ꯇꯣꯛꯑꯣꯀꯣ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯆꯥꯎꯕꯤ ꯃꯥꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯆꯥꯎꯕꯤ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯁꯥꯐꯣꯡꯂꯛꯂꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ ꯍꯥꯏꯕꯒꯤ ꯏꯃꯥ ꯂꯩꯔꯤꯗꯅ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯅꯤꯡꯊꯤꯕꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯎꯕꯗ ꯆꯥꯎꯕꯤ ꯃꯥꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯏꯪꯖ ꯇꯞꯆꯕꯤ ꯃꯇꯧ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯍꯪꯂꯛꯏ ꯏꯆꯥꯕꯨ ꯀꯔꯤ ꯄꯥꯝꯕꯒꯦ ꯏꯃꯥꯅ ꯂꯥꯛꯂꯤꯉꯩ ꯏꯁꯤꯗ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣꯗꯅ ꯏꯃꯥ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯤ ꯌꯥꯝꯅ ꯐꯖꯩꯀꯣ ꯀꯔꯤꯒꯤ ꯑꯗꯨꯛ ꯐꯖꯕꯅꯣ ꯇꯝꯕ ꯄꯥꯈꯪ ꯀꯅꯥꯅ ꯏꯃꯥꯕꯨ ꯎꯕꯗ ꯉꯥꯎꯅꯈꯤꯕ ꯇꯥꯔꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣꯅꯦ ꯏꯃꯥ ꯅꯆꯥꯗꯤ ꯑꯄꯪꯕꯤꯅꯤ ꯅꯆꯥꯅ ꯄꯥꯝꯖꯕ ꯀꯩꯁꯨ ꯂꯩꯖꯗꯦ ꯅꯆꯥꯏꯅ ꯀꯜꯂꯛꯆꯕꯗꯤ ꯏꯃꯥꯒꯤ ꯅꯤꯡꯊꯤꯔꯕ ꯃꯥꯏꯊꯣꯡꯁꯦ ꯃꯁꯤ ꯈꯛꯇꯅꯤ ꯏꯃꯥ ꯋꯥꯔꯨꯔꯅꯨ ꯏꯃꯣ ꯀꯞꯂꯒꯅꯨ ꯏꯃꯣ ꯏꯁꯥꯅ ꯄꯥꯝꯖꯕ ꯄꯨꯝꯕ ꯉꯁꯤꯗꯤ ꯅꯃꯥꯏꯅ ꯄꯤꯔꯒꯗꯕꯅꯤ ꯏꯃꯥ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝ ꯑꯃ ꯅꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯗ꯭ꯔꯒ ꯉꯁꯤ ꯈꯛꯇꯃꯛ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯏꯆꯥꯒꯤ ꯑꯋꯥꯕ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯏꯃꯥꯅ ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯋꯥꯏ ꯋꯥꯔꯤꯕꯅꯣ ꯏꯃꯥ ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯇꯥꯝꯈ꯭ꯔꯕꯗꯤ ꯅꯆꯥꯒꯤ ꯑꯋꯥꯕ ꯀꯣꯛꯀꯗꯕ ꯃꯥꯜꯂꯤ ꯅꯆꯥꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕꯤꯔꯨꯕ ꯏꯃꯥ ꯂꯩꯔꯅꯤ ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯏꯃꯥꯁꯨ ꯑꯗꯨꯝ ꯂꯩꯔꯅꯤ ꯌꯦꯡꯉꯣꯏ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯑꯃꯇꯪ ꯃꯐꯝ ꯑꯁꯤꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯝꯃꯨ ꯏꯃꯥ ꯊꯨꯅꯃꯨꯛ ꯂꯥꯛꯀꯦ ꯀꯗꯥꯏꯗꯅꯣ ꯏꯃꯥ ꯏꯃꯥ ꯅꯪ ꯆꯠꯈꯤꯅꯨꯕ ꯏꯅꯥꯛꯇ ꯁꯨꯝ ꯂꯩꯕꯤꯌꯨ ꯅꯪꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯅꯆꯦ ꯅꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯏꯃꯣꯝ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯒ ꯏꯃꯥꯕꯨ ꯑꯃꯨꯛ ꯍꯜꯂꯛꯀꯗ꯭ꯔꯥ ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯕꯨ ꯀꯥꯎꯏ ꯍꯥꯏꯕꯒꯤ ꯏꯃꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯏꯃꯥ ꯆꯠꯂꯦꯀꯣ ꯏꯃꯥ ꯆꯠꯂꯦ ꯏꯃꯥ ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩꯁꯤꯒ ꯂꯣꯏꯅꯅ ꯆꯥꯎꯕꯤꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯏꯔꯪ ꯂꯪꯅ ꯄꯥꯡꯂꯤ ꯑꯃꯨꯕ ꯃꯃꯥꯏ ꯑꯗꯨꯗꯅ ꯍꯨꯃꯥꯡ ꯀꯥꯡꯂꯤ ꯃꯁꯥ ꯄꯨꯝꯕ ꯊꯛꯇꯛ ꯅꯤꯛꯏ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯕ ꯑꯃꯁꯨ ꯐꯥꯎꯖꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛ ꯉꯟꯇꯥ ꯑꯉꯟꯕꯗꯨꯗ ꯈ꯭ꯋꯥꯡꯗ ꯏꯁꯤꯡ ꯄꯨꯟꯌꯦꯞꯇꯨꯅ ꯆꯥꯎꯕꯤꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕ ꯑꯣꯏꯕꯅꯤꯅ ꯃꯤꯗꯤ ꯀꯌꯥ ꯆꯠꯄ ꯎꯗꯦ ꯑꯗꯨꯕꯨ ꯑꯍꯜ ꯈꯔꯗꯤ ꯂꯩꯔꯝꯕ ꯎꯏ ꯆꯥꯎꯕꯤ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯏꯁꯨꯗꯤ ꯌꯥꯍꯧ ꯑꯣꯟꯊꯣꯛꯅ ꯉꯟꯈ꯭ꯔꯦꯗ ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯑꯍꯜ ꯑꯁꯤꯒꯤ ꯋꯥꯍꯪꯗꯨ ꯇꯥꯔꯒ ꯉꯁꯤꯗꯤ ꯆꯥꯎꯕꯤꯗꯨ ꯏꯪꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯏꯄꯨ ꯑꯩ ꯊꯔꯣꯒꯤ ꯃꯁꯨ ꯅꯨꯄꯤꯅꯤ ꯍꯩꯃ ꯊꯔꯣꯒꯤ ꯃꯁꯨꯗꯨꯗꯤ ꯐꯅ ꯊꯤꯅ ꯎꯈꯤꯕꯅꯤꯗ ꯅꯪꯅ ꯑꯅꯤꯁꯨꯕꯁꯨ ꯑꯣꯏꯒꯗꯣꯏꯔꯥ ꯂꯛꯅꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯅ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯗ ꯆꯥꯎꯕꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯨꯗ꯭ꯔꯦ ꯈꯖꯤꯛ ꯈꯖꯤꯛ ꯑꯁꯨꯝ ꯂꯥꯛꯁꯤꯜꯂꯛꯄꯅ ꯆꯥꯎꯕꯤꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯌꯧꯔꯛꯂꯤ ꯏꯁꯤꯡ ꯏꯃꯥꯏ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯆꯥꯎꯕꯤꯗꯨ ꯋꯥꯈꯜꯗ ꯈꯜꯂꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯊꯧꯖꯥꯜ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯁꯛꯐꯝꯁꯦ ꯃꯄꯨꯡ ꯐꯥꯅ ꯑꯣꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ ꯑꯩꯒꯤ ꯏꯋꯣꯡ ꯏꯇꯧꯗꯁꯨ ꯑꯍꯣꯡꯕ ꯀꯌꯥꯅ ꯊꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯁꯛꯊꯤꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦꯀꯣ ꯃꯇꯝꯒꯤ ꯑꯍꯣꯡꯕꯁꯦ ꯀꯌꯥꯗ ꯉꯛꯈ꯭ꯔꯕꯅꯣ ꯏꯁꯤꯡ ꯄꯨꯟꯅꯗꯨ ꯁꯣꯛꯂꯒ ꯆꯥꯎꯕꯤꯗꯨ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯀꯥꯔꯛꯂꯤ ꯇꯝꯕ ꯄꯥꯈꯪ ꯈꯔꯅ ꯆꯥꯎꯕꯤ ꯃꯥꯒꯤ ꯇꯨꯡ ꯏꯟꯅꯔꯛꯏ ꯆꯥꯎꯕꯤꯅꯤ ꯈꯪꯅ ꯏꯟꯅꯔꯛꯄ ꯅꯠꯇꯦ ꯐꯖꯕꯤ ꯃꯥꯏꯊꯣꯡ ꯑꯁꯤꯕꯨ ꯎꯔꯒ ꯉꯥꯎꯖꯔꯤꯕꯅꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯒꯨꯟ ꯈꯪꯕ ꯃꯔꯝꯅ ꯆꯥꯎꯕꯤꯗꯨ ꯊꯃꯣꯏꯗ ꯈꯜꯂꯤ ꯃꯈꯣꯏꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯩꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡ ꯑꯁꯤꯕꯨ ꯃꯤꯇꯥꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯈꯣꯏꯗ ꯄꯤꯊꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯐꯖꯕ ꯐꯖꯗꯕ ꯍꯧꯖꯤꯛꯇꯤ ꯑꯩ ꯊꯣꯏꯅ ꯈꯜꯂꯨꯗ꯭ꯔꯦ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯍꯥꯛꯇꯣ ꯃꯥ ꯈꯛꯇꯕꯨ ꯈꯧꯔꯥꯡꯕ ꯐꯥꯎꯔꯛꯂꯤ ꯉꯔꯥꯡꯒꯤ ꯑꯃꯨꯕ ꯅꯨꯄꯥꯗꯨꯗꯤ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕ ꯃꯥꯜꯂꯤ ꯊꯃꯣꯏ ꯁꯦꯡꯅ ꯁꯨꯏ ꯃꯥꯒꯨꯝꯕ ꯑꯃ ꯑꯣꯏꯅ ꯑꯩ ꯉꯥꯏꯔꯒꯦ ꯋꯥꯈꯜꯗꯨ ꯃꯈꯜꯂꯒ ꯆꯥꯎꯕꯤꯗꯨ ꯏꯪꯅ ꯇꯞꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯨ ꯌꯧꯔꯛꯂꯤ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯅ ꯉꯔꯥꯡꯒꯤ ꯑꯃꯨꯕ ꯅꯨꯄꯥꯗꯨꯁꯨ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯩꯔꯝꯂꯤ ꯆꯥꯎꯕꯤꯗꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯑꯃꯨꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯤ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯉꯟꯅ ꯂꯥꯛꯏꯗꯤ ꯅꯨꯄꯥꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯅ ꯆꯥꯎꯕꯤ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯅꯥ ꯉꯥꯏꯔꯝꯕꯅꯣ ꯅꯨꯄꯤ ꯑꯃꯁꯨꯡ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯑꯣꯏꯗꯣꯏꯔꯣ ꯍꯣꯏ ꯃꯥꯅꯤ ꯌꯨꯝ ꯑꯁꯤꯗꯗꯤ ꯑꯩꯒ ꯏꯕꯣꯛꯀ ꯄꯨꯄꯨꯒ
ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯂꯩꯖꯕꯅꯤ ꯀꯨꯆꯨ ꯈꯔ ꯃꯨꯕꯤ ꯃꯁꯝ ꯈꯣꯏꯕꯤ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯕꯅꯦ ꯉꯔꯥꯡꯗꯤ ꯑꯩꯁꯦ ꯂꯥꯛꯑꯝꯃꯤꯗ ꯀꯨꯆꯨ ꯃꯨꯕꯤ ꯅꯨꯄꯤꯗꯣ ꯈꯛꯇꯔꯥ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯃꯥꯒꯤꯁꯨ ꯊꯃꯣꯏ ꯑꯃꯗꯤ ꯄꯥꯜꯂꯤꯗꯅ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯥꯕꯨ ꯈꯜꯂꯤꯕ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯅ ꯎꯕꯤꯔꯕꯅꯣ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯖꯩ ꯌꯥꯝꯅ ꯐꯖꯅꯁꯨ ꯎꯏ ꯑꯗꯨꯕꯨ 이득 이바 싸자대 아이나디 낭무 마틱 사이 하나 칼라바디 와로비로이 아이기 타모이 아시나디 삭티비 마타부 손도나 레이크레 아이부스 와로비가노 아이기 타모이 아시나 아무부 낭타부 손도나 레이크레 야니 아이스 서라기 아묵다 nga이미코 아이기 와리 크라 타비레 마동 이싱 푼나 시다 야리바 라이자 이싱사 카시tăng 오이라바수 마하우 ꯌꯦꯡꯕꯤꯈꯣ ꯅꯨꯄꯥꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯋꯥꯔꯤꯗꯨ ꯇꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯗ ꯆꯥꯎꯕꯤ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯃꯪꯇꯥꯛ ꯄꯨꯝꯕ ꯆꯥꯎꯕꯤ ꯃꯥꯅꯁꯨ ꯅꯨꯄꯥꯁꯤꯗ ꯋꯥꯔꯤ ꯂꯤꯔꯩ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯔꯒ ꯅꯨꯄꯥꯗꯨꯗꯤ ꯅꯣꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯆꯥꯎꯕꯤꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯤ ꯆꯥꯎꯕꯤꯁꯨ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯏꯪꯅ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯔꯕ ꯅꯠꯇ꯭ꯔꯥ ꯅꯪꯗꯤ ꯌꯥꯝꯅ ꯍꯣꯡꯈ꯭ꯔꯦ ꯅꯪꯗꯤ ꯊꯤꯔꯤꯉꯩꯗꯒꯤ ꯍꯧꯅ ꯐꯖꯕ ꯅꯨꯄꯥ ꯌꯥꯝꯅ ꯄꯥꯝꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯐꯖꯔꯦ ꯅꯪꯒ ꯆꯥꯟꯅꯕ ꯑꯃ ꯌꯦꯡꯂꯣ ꯉꯁꯤꯗꯤ ꯑꯩ ꯏꯐꯣꯡ ꯐꯣꯡꯅ ꯃꯥꯏꯊꯤꯔꯦ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯑꯩꯒꯤ ꯊꯧꯖꯥꯜ ꯄꯤꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯗꯣ ꯆꯠꯈ꯭ꯔꯕꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯅꯥꯛꯇ ꯁꯣꯏꯅ ꯂꯥꯛꯈꯤꯒꯅꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯕꯨ ꯎꯕ ꯐꯪꯅꯕ ꯅꯪꯁꯨ ꯑꯐꯕ ꯂꯝꯆꯠ ꯆꯠꯂꯣ ꯃꯤꯒꯤ ꯀꯥꯏꯅꯕ ꯇꯧꯔꯨꯅꯨ ꯏꯃꯥꯕꯨ ꯊꯃꯣꯏꯗ ꯆꯦꯠꯅ ꯂꯥꯠꯆꯧ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯑꯋꯥꯕ ꯀꯣꯛꯀꯅꯤ ꯐꯔꯦ ꯈꯨꯜꯂꯥꯟꯗꯨꯅ ꯂꯥꯛꯄꯒꯤ ꯏꯁꯥꯁꯦ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯦ ꯏꯁꯤꯡ ꯈꯖꯤꯛ ꯊꯛꯆꯒꯦ ꯈꯧꯔꯥꯡꯕ ꯀꯣꯛꯍꯟꯖꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯕꯤ ꯑꯩꯅꯤ ꯑꯗꯨꯒ ꯑꯃꯅ ꯅꯍꯥꯛꯀꯤ ꯃꯤꯡꯂꯦꯟꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯤ ꯅꯪꯒꯤ ꯍꯥꯟꯅ ꯇꯥꯈꯤꯒꯦ ꯑꯊꯤꯕ ꯃꯤꯡꯂꯦꯟꯅꯤ ꯆꯥꯎꯕꯤ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯅꯩ ꯑꯗꯨꯗꯤ ꯆꯥꯎꯕꯒꯤ ꯆꯥꯎꯕꯤ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯡꯗ ꯐꯝꯊꯩ ꯏꯁꯤꯡꯗꯨ ꯊꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯕꯨ ꯌꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯆꯥꯎꯕꯤ ꯃꯥꯁꯨ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯏꯁꯤꯡ ꯄꯨꯟ ꯑꯗꯨꯕꯨ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯕꯨ ꯍꯩꯕꯤꯔꯝꯃꯤ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯁꯦꯕꯥ ꯐꯪꯖꯔꯦ ꯈꯟꯅ ꯅꯨꯄꯥꯗꯨ ꯃꯃꯣꯟ ꯅꯣꯛꯆꯩ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯨꯕꯨ ꯀꯣꯛꯆꯅ ꯂꯥꯏꯖ ꯏꯁꯤꯡ ꯑꯗꯨꯁꯨ ꯃꯕꯨꯛ ꯊꯟꯅ ꯊꯛꯆꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯏꯕ ꯂꯝꯖꯤꯡꯊꯣꯛꯀꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ